aeroplane tongmugumba train tongmugumba oimadiko mapandagi train ji thani aeroplane ji mapandagi thani ardine plane tongmusu phangoi train tongmusu phangoi ꯑꯩꯈꯣꯏꯅ ꯂꯥꯏꯁꯪꯗ ꯆꯠꯂꯕꯁꯨ ꯑꯩꯅ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯆꯠꯂꯤ ꯀꯅꯥꯒꯨꯝꯕꯅ ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯂꯥꯛꯏ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯈꯣꯏ ꯄꯨꯜꯍꯧꯗꯕꯒꯤ ꯑꯋꯥꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯪꯂꯤꯕꯁꯦ ꯄꯨꯜꯂꯝꯃꯕꯗꯤ ꯑꯩꯈꯣꯏꯁꯦ ꯂꯤꯡꯖꯦꯜ ꯃꯥꯟꯅꯔꯝꯃꯕꯗꯤ ꯑꯩꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯤꯕ ꯖꯒꯠꯇ ꯀꯅꯥꯁꯨ ꯂꯥꯛꯑꯣꯏ. Hello guys, welcome back. Ngasi video anauba ama puduna laksare ma'am. Ngasi video jine ma'am. Koinogi noma panbaga mari lenana ko harambai tengol na. Yum nam lekai yum jau len mi da ko function macha ma pangthok se yai ta du gi mai samla pa video yo na sem da gi ngasi. Yo re ju ma pham. Ai di sim la ai dai du ko dai se ke do yu jo ba. Lại hầu là cả ở đây sao non đẹp ạ. Ở đây gini nhiều xe leo Việt Nam cay làm cái này mi cho tính lặng này làm đây. Là mình thêm một đạo một cái là quay làm lại chỉ nào cho hình ấy welcome hai tài có ốp bagi lấy chỉ là phần chân đầu tâm là siêu phẩm rồi bạn. Nó bây giờ mình nào tên này posta quá chứ. Udribu ana sakto. Kodai du atang ni uji. Manunggi kaino do yang alake. Stage ke ka dai. Copyright sa ni sai je. Ko sound operator ngasi ki. eno yaw bane ba eno na chaw Iske. Nang signature post ni tu beti. Copyright charge ni nang sige ni to Ai pare mi ka lak pau zen re ima yum jau le mi nam lik kai athe bot ka ba kisin mi athen bot ka ba lang na re je ahan boy de ni sin na athen bot ka dum le kai gi adum ahal sing adum la ga kan pa ma le ko I want to má chẳng biết rồi này tụi mình. Ini cây làm gì thế nào? School में आए cái gì? School में आए cái gì? Mai fencing. Atien bột cà với lại. Coi vào ra, đó là vì lại sắm. Coi vào ra xuống, dùng phần bia khé. Sina koigi sina oseng. Commander yok sale unit 37 sing jamai ki da busli adai munan koi loi yok sen jare ta tan na je
ko posta deh. Posta deh. Awai. Aduh, kang lay kumbay. Koi bada leriba singse mi lising dei tadana loi tinneba nupa nupi angang pakhang lisabi punna ko adagi smaina them pot pore adugo moi lupa tara tara loi pore aduna no pamna kudingi moina lapada lupa tara tara pore kusna lupa lising tara amti tadoi neba aduna yama kanadi laikai gi thodowa thokta lailai su tamba ngamjadabada anaba laeng ngamjadabada mateng pangbugi mong moina su khungdangdadi chathai yam phai sina ahan boi banina impal manunggi su ai sum tawrakane khali maramdi maitei pangal chinau singina irai numita pulle christian chatpa mayam gina nomaiji numita pulle maitei egogina jopun pundre noma panba numita arambaina hodokpadagi pulle ise masi manipur gi anoba agogi lamai ma handokpagumani sina khara kuiradi yam kanani ai sida tawrisi moina hungangi awana wari adagidi pharakadabazu khanare akangai kaurga science ki buoiro thodo wathok ki buoiro khunai lon buoiro semit lon buoiro ngangale aduna khungangdadi yamna phaba ama oibanina yam thawai yauni ada koi sida haureise mayol lamdamgi haureise khwaidai phare masigi kedicidi arambai 37 unita izage aduna aham thamjage amana mayamnasu hena khangbire ko handaksi pakhang inkalakpasina manakta lepaga mama sina chempa khara yome chini khara hape pi na kisandire aduga makhwang jida kisandire kudang jida phane mache tu kibire adum taragane imagi ningtem lan chalu nangi khunjanga u nangi narai panga oidana bidai pibase masing thingamdana urabane adugi manungda arambai suyawi atop atop suyawi halakpa suyawi halakta suyawi halakta singi mama gi minugi pirang punsigi kangroidam imphal de leiba khoi gi thokte dana khoina thawa sada basu yaroi relief camp da leiba huji camp chi dane tummi wangang singsina sak saba loiraga mama gi manakung da hangbaje ma akhoi bu karam kan da yum da handoino karam kan da yum da handoino pakhum piba ngamza nati mamitagi mapita abana tanako khara saw wangang jinane mai thaba uraba mayum du mai thaba uraga jelak pangang do aduna mama da yam nuksina hangrajani ima akhoi yum saba ngamaroida tariba mitki pisi palamba nagi state government na su teitok pangamgidre central government na su teitok pangamdre prime minister lai teitok tre lairiba governor chief secretary na su teitok tre aduna sauduna sangai festival si thingbagi pot lakhibaneba akoina khandabagi wani aigi isane isune imone aigi isajingduga mai saaba marak nomai marak tuda chelakpada waram gadabadu amteng engbiyo khoi mau manba upugi yumduda sahi ani makhai lerakpasda waram gadabadu engbiyo madu akoina khandabase masi laibak thidana laujage khande abadi ade khali adubu koi serious obadi wat lebako aduna ngasigi sugumba mifamjida nonga panbasidi akhoi ai tomdena te manipur gi laibiriba khangai jingje yamba mafam manga tra loi chatpa ngaktani ai si eloi gamu kebulam jaw chatoi ni kebulam jaw gi moi khun mayam tawbudo ada mafam mari manga mu amuwa ngang doini
ꯊꯝꯖꯅꯤꯡꯉꯤꯁꯦ ꯑꯇꯩ ꯅꯠꯇꯕ ꯁꯤꯒꯤꯁꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯩꯈꯣꯏ ꯇꯥꯟꯅ ꯇꯤꯛꯅꯕꯒꯤ ꯊꯕꯛ ꯈꯔꯗꯤ ꯇꯧꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯌꯥꯝꯅ ꯈꯪꯕꯤꯒꯗꯕꯁꯦ ꯃꯍꯤꯗꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕꯁꯦ ꯌꯨꯁꯨ ꯃꯍꯤꯅꯤ ꯇꯥꯡꯉꯤ ꯌꯨ ꯐꯥꯎꯕꯀꯣ ꯁꯪꯒꯣꯝ ꯃꯍꯤꯅꯤ ꯇꯥꯡꯉꯤ ꯈꯣꯏꯍꯤ ꯃꯍꯤꯅꯤ ꯇꯥꯡꯉꯤ ꯅꯥꯕꯒꯤ ꯊꯛꯄ ꯍꯤꯗꯥꯛ ꯃꯍꯤꯗꯨ ꯐꯥꯎꯕ ꯇꯥꯡꯉꯦꯕꯀꯣ ꯑꯗꯨꯕꯨ ꯂꯣꯏꯅꯃꯛꯇꯨꯗꯒꯤ ꯇꯥꯡꯕ ꯃꯍꯤꯁꯦ ꯃꯤꯠꯇꯒꯤ ꯇꯥꯔꯛꯄ ꯄꯤꯒꯤ ꯃꯍꯤꯁꯤꯅꯦ ꯃꯤꯠꯇꯒꯤ ꯇꯥꯔꯛꯄ ꯄꯤꯒꯤ ꯃꯍꯤꯁꯤꯗꯤꯅꯦ ꯋꯥꯀꯠ ꯌꯥꯎꯋꯦꯕ ꯅꯥꯍꯦꯠ ꯄꯤꯕꯒꯤ ꯑꯣꯠꯄꯤꯕꯒꯤ ꯅꯤꯡꯕ ꯊꯨꯡꯗꯕꯒꯤ ꯂꯩꯇ ꯂꯥꯏꯔꯒꯤ ꯑꯗꯣ ꯄꯤꯁꯤ ꯌꯥꯝ ꯇꯥꯍꯟꯕꯁꯤ ꯐꯠꯇꯦꯕ ꯄꯤ ꯇꯥꯕꯁꯤ ꯇꯩꯊꯣꯛꯀꯦꯔꯗꯤ ꯂꯩꯉꯥꯛꯅ ꯇꯩꯊꯣꯛꯔꯛꯇ꯭ꯔꯕ ꯗꯦꯜꯂꯤꯅ ꯇꯩꯊꯣꯛꯔꯛꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯇꯩꯊꯣꯛꯄ ꯑꯃ ꯆꯪꯉꯦꯕ ꯈꯨꯠ ꯑꯁꯨꯛ ꯌꯥꯝꯕꯕꯨ ꯀꯩꯅꯣꯅꯦ ꯄꯤ ꯇꯩꯊꯣꯛꯄ ꯍꯥꯏꯁꯦ ꯈꯨꯕꯥꯛ ꯑꯃꯈꯛꯇꯅꯤ ꯀꯩꯅꯣ ꯈꯨꯕꯥꯛ ꯂꯤꯁꯤꯡ ꯂꯥꯛ ꯂꯩꯔꯤꯁꯤꯅ ꯀꯔꯤꯒꯤ ꯄꯤ ꯇꯩꯊꯣꯛꯄ ꯉꯝꯃꯣꯏꯗꯣꯏꯅꯣ ꯁꯤꯗꯅꯤ ꯑꯔꯥꯝꯕꯥꯏꯅ ꯂꯦꯞꯇꯅ ꯃꯤꯌꯥꯝꯒ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯥꯛꯏꯕ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯆꯠꯊꯔꯤꯕ ꯃꯑꯣꯡꯁꯦ ꯆꯠꯊꯔꯗꯤ ꯆꯍꯤ 10ꯒꯤ ꯃꯅꯨꯡꯗꯗꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃ ꯐꯖꯅ ꯎꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅꯁꯨ ꯊꯥꯖꯩ ꯑꯔꯥꯝꯕꯥꯏꯅꯁꯨ ꯍꯣꯠꯅꯖꯕꯁꯦ ꯑꯗꯨꯅꯦꯕ ꯑꯗꯨꯅ ꯃꯁꯤ ꯃꯌꯥꯝꯁꯤ ꯊꯝꯖꯔꯒ ꯃꯤꯠꯀꯤ ꯄꯤ ꯇꯥꯍꯜꯂꯣꯏ ꯍꯥꯏꯔꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯁꯤ ꯍꯥꯏꯔꯗꯤ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯩ ꯇꯦꯟꯇꯛꯅ ꯊꯝꯖꯒꯦꯕ ꯃꯇꯝ 8ꯗꯩ ꯍꯧꯅꯤ ꯍꯥꯏꯔꯒ ꯄꯨꯡ 9ꯗ ꯂꯣꯏ ꯂꯥꯛꯇ꯭ꯔꯗꯤ एरोप्लेन तोंबगुम्बा ट्रेन तोंबगुम्बा ओरमदिको 9दगी ट्रेन जी थानी एरोप्लेन जी 9दगी थानी हरदिने प्लेन तोंबुसु फंगोय ट्रेन तोंबुसु फंगोय कोई अखोगी केनो तो दिल्ली दगा पोजोम पाई लागा ट्रेन दि सखरेने ने लेरमबदुगी टाइप त लेनेबा अदुना मतम ngakusi मखोय खरा थवा यावसी न थमजगे हानबदको अदे मथ बिल लाखबदे गेम गान देखो थाव लोय थाव ले यो नु नै चले सकत तारे Fazer nung sadi fazer Maranggo, kunci dasuk an halaloi dong. Aduna matang sima yang ceksin ba. Tang ba. Sabi ni tang ba. Pangal pa ba ni tang ba. Kung kuni hai ba ma ni de pire. He ko na ko ho. Sui kung ko ni de. Ama ni nyai ni ko ni alu ni ko ni. Lang sak ge. Ma ne ngam thamoi de ting ting lau hi hai ba. तीन यादव मानबी याम तौबीद यंजरीनेको वांगी फज फजन गांगीरो इमुंग व्यवहार तौर फज फजन गांगनरबू मतौ तमसी नोम पानबू कईमों नते पारी पुरी तौरम मैमदो लाइगी लाइमांग वासक्नबगी मोंग पुलगा खुदिनरगा मधुगी लिंगलमदुद लाके हाइबगी अदुगुम पांदमद तौब अमनेब वाफमसी थमजरगा हौजिकी पुंसीदुदा पुंसीदा मरी यावरी सरुक मरी यावरी को सरुक मरी दु करी कईनो हाय कांदा अहानबगी सरुकसिना आई इसागी ओइबा पुंसीरो पर्सनल लाइफ हाइसी अनिसुबदना इमुंगी पुंसीरो अहुमसुबदना आइना तौरिबा थबककी पुंसीरो प्रोफेशनल लाइफ मरीसुबदना खुनाइगी पुंसीरो सोशल लाइफ आइदी आइना हिंगबदा आई इसासिदा मी नतबनिको आई इसासिदा करी करी गुण चेनबा याय अदुगी गुणदुनी मरु ओइसे चेनदोइसे अदु चेनबदुननी मीगी मसक तोंगाना तालकदोइसे को अदे इमुंगी पुंसीरोल इमुंग आइसे कदाइबु कौई युमगे इमुंग करी खेनै इमुंग अमदा खोय करी करी तौनी सी इमुंगी पुंसीरोल यावदोइनी अहुम सुबदना थबककी पुंसीरोल सिदा असो असांग थबक नत्रसु आइना तौरिबा थबकतुदा लेबाक कानबा पीबा आइगी इमुंगीसु कानबा लौबा अदुगी वाखलोन लेबा थबकतुने बखोइना पुंसीरोल अमा प्रोफेशनल लाइफ हाइ थबककी पुंसीरोल हाइ अदे अहुम मरी सुबदा खुनाइगी पुंसीरोल खुनाइ मरक्ता लेबनिना खुनाइगी अवाबा खुनाइगी फलोइदबा खुनाइगी अमांगबा खंगना खुनाइजिना मांगजिन थारगा संगनबगी वाखलोन दो
ꯑꯩꯈꯣꯏ ꯂꯣꯏꯅ ꯂꯩꯕ ꯌꯥꯏ ꯑꯩ ꯀꯩꯁꯨ ꯅꯠꯇꯕ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯣꯏꯔꯁꯨ ꯂꯩꯕ ꯌꯥꯏꯀꯣ ꯑꯩ ꯈꯨꯗꯝ ꯑꯃ ꯄꯤꯖꯒꯦ ꯑꯗꯨ ꯃꯊꯥ ꯁꯥꯅꯕ ꯁꯦꯝꯅꯤ ꯃꯣꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯅ ꯁꯦꯝꯅꯦꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨ ꯂꯣꯏꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯁꯦ ꯑꯩꯅ ꯁꯨꯝ ꯊꯣꯛꯂꯛꯄꯗ ꯑꯩꯒꯤ ꯅꯨꯄꯥꯗꯨꯅ ꯉꯔꯥꯡꯁꯦ ꯈꯔ ꯉꯥꯎꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯚꯔ ꯑꯗꯒꯤ ꯃꯊꯪꯗ ꯌꯥꯝ ꯐꯖꯕ ꯑꯃꯒ ꯀꯣ ꯄꯣꯖꯤꯇꯤꯚ ꯊꯤꯡꯀꯤꯡ ꯑꯩꯈꯣꯏꯁꯦ ꯂꯥꯟ ꯌꯥꯝ ꯈꯟꯒꯜꯂꯦꯕ ꯃꯣꯏꯅꯤ ꯁꯥꯔꯤ ꯋꯥꯔꯤꯁꯦ ꯑꯩꯒꯤ ꯃꯤ ꯁꯥꯁꯨ ꯁꯥꯗꯕꯗꯣ ꯁꯤ ꯅꯦꯒꯦꯇꯤꯚ ꯊꯤꯡꯀꯤꯡ ꯀꯧꯏ ꯑꯗꯩꯗꯤ ꯑꯁ ꯃꯣꯏꯅꯤꯁꯦ ꯆꯥꯛꯀ ꯊꯣꯡꯐꯝ ꯈꯪꯉꯣꯏꯗꯣꯏꯅꯤ ꯂꯥꯛꯆꯩꯗ ꯍꯥꯏꯅ ꯑꯗꯨꯝ ꯁꯤ ꯅꯦꯒꯦꯇꯤꯚ ꯊꯤꯡꯀꯤꯡ ꯀꯧꯏꯀꯣ ꯑꯩꯒꯤ ꯌꯨꯝꯂꯣꯟ ꯑꯃꯗ ꯌꯨꯝ ꯑꯃ ꯋꯥꯡ ꯁꯥꯒꯠꯂꯛꯑꯦꯅꯦꯀꯣ ꯑꯁ ꯑꯩꯈꯣꯏ ꯁꯥꯡꯉꯝꯃꯣꯏ ꯑꯩꯈꯣꯏꯗꯤ ꯇꯨꯝꯕ ꯌꯥꯔꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯏꯁꯥꯁꯦ ꯄꯋꯥꯗ ꯋꯥꯔꯒ ꯁꯛꯁꯨ ꯌꯥꯝ ꯊꯤꯕꯅꯤ ꯑꯗꯨꯒꯅꯦ ꯁꯨꯃꯥꯏꯅꯅꯦ ꯅꯦꯒꯦꯇꯤꯚ ꯑꯣꯏꯅ ꯁꯨꯝ ꯈꯟꯕ ꯅꯨꯄꯤꯁꯦ ꯃꯍꯤꯡꯁꯨ ꯌꯥꯝ ꯀꯥꯕ ꯑꯁꯨꯝꯕꯒꯤꯅꯤ ꯍꯥꯏꯁꯦ ꯇꯨꯝꯕꯁꯨ ꯌꯥꯔꯣꯏ ꯄꯣꯖꯤꯇꯤꯚ ꯑꯣꯏꯅ ꯈꯔ ꯈꯟꯕ ꯇꯝꯕ ꯄꯣꯖꯤꯇꯤꯚ ꯊꯤꯡꯀꯤꯡ ꯍꯥꯏꯁꯦ ꯐꯔꯛꯄꯁꯨ ꯌꯥꯎꯕꯅꯦ ꯍꯟꯗꯛꯀꯤ ꯀꯨꯀꯤꯒ ꯑꯩꯈꯣꯏꯒ ꯁꯣꯛꯅꯕ ꯂꯥꯟꯗꯣ ꯐꯔꯛ ꯄꯨꯟꯒꯗ꯭ꯔꯅꯦ ꯀꯨꯏꯔꯕꯅꯤꯅꯦ ꯃꯅꯤꯄꯨꯔ ꯃꯆꯥ ꯃꯌꯥꯝꯁꯦ ꯃꯔꯤ ꯄꯥ ꯅꯨꯡꯁꯤꯗꯕ ꯍꯟꯗꯛꯇꯤ ꯃꯅꯤꯄꯨꯔ ꯀꯌꯥ ꯅꯨꯡꯁꯤꯌꯦ ꯁꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯗ꯭ꯔꯣ ꯑꯐꯕꯁꯨ ꯑꯗꯨꯝ ꯌꯥꯎꯕꯅꯤ ꯑꯐꯕꯗꯨ ꯂꯧꯔ ꯂꯣꯏꯔꯦ ꯑꯗꯨꯅ ꯆꯥꯏꯅꯥꯅ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕ ꯆꯥꯏꯅꯤꯁꯁꯤꯡꯅ ꯌꯥꯝ ꯐꯖꯕ ꯑꯃ ꯀ꯭ꯔꯥꯏꯁꯤꯁ ꯁꯨꯠ ꯕꯤ ꯇꯔꯟ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯋꯥ ꯑꯅꯥ ꯇꯥꯕꯁꯤꯗꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯑꯗꯨꯅ ꯐꯍꯜꯂꯝꯒꯗꯧꯅꯤ ꯀꯣꯚꯤꯗ ꯅꯥꯕꯗꯒꯤ ꯃꯤ 10,000 ꯆꯟꯕ ꯌꯥꯕ ꯍꯣꯁꯄꯤꯇꯥꯜ ꯁꯥꯈ꯭ꯔꯦꯅ ꯁꯤ ꯑꯗꯨꯝ ꯀꯥꯟꯅꯗ꯭ꯔꯣ ꯀꯥꯟꯅꯅ ꯂꯣꯏ ꯈꯟꯕꯁꯦ ꯌꯥꯝ ꯐꯩꯌꯦꯕꯀꯣ ꯑꯗ ꯀꯥꯟꯅꯅ ꯈꯟꯕꯅꯦꯗꯅ ꯑꯩꯅ ꯁꯦꯟ ꯇꯣꯟꯕꯗ ꯊꯧꯕ ꯆꯠꯆꯕꯗ ꯄꯤꯔꯛꯇ꯭ꯔꯁꯨ ꯑꯁ ꯌꯥꯏꯗ ꯄꯤꯔꯛꯇ꯭ꯔꯁꯨ ꯃꯥ ꯂꯩꯖꯗꯕꯅꯦ ꯇꯣꯛꯑꯒꯦꯅ ꯀꯥꯏꯅ ꯈꯟꯕꯗꯨꯕꯨꯗꯤ ꯕꯦꯔꯥ ꯂꯩꯗꯅꯀꯣ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯍꯌꯦꯡ ꯅꯪꯁꯨ ꯋꯥꯔꯝꯒꯅꯤ ꯃꯇꯝ ꯈꯤꯇꯪ ꯐꯕꯗ ꯅꯤꯡꯁꯤꯡꯉꯛꯎꯀꯣ ꯑꯩ ꯂꯥꯛꯀꯦ ꯑꯗꯨ ꯇꯧꯒꯦ ꯍꯥꯏꯕꯗꯤ ꯌꯥꯏ ꯑꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯤꯅꯦꯅ ꯄꯣꯖꯤꯇꯤꯚ ꯄꯋꯩꯗ ꯑꯣꯏꯔꯁꯨ ꯐꯠꯇꯕ ꯃꯇꯥꯡ ꯃꯇꯨꯡꯏꯟꯅ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯅ ꯆꯥꯖꯒꯗꯕꯅꯤꯅ ꯕꯨꯙꯤ ꯁꯣꯔꯣꯡꯒꯗꯕ ꯐꯠꯇ ꯍꯥꯎꯗꯤ ꯇꯧꯕ ꯌꯥꯗꯦ ꯑꯃꯥꯡ ꯑꯁꯣꯏ ꯁꯝꯅꯕ ꯌꯥꯗꯦ ꯑꯩꯅ ꯑꯁꯦꯡꯕ ꯀꯕꯣꯛ ꯑꯁꯦꯡꯕ ꯆꯨꯏꯗꯨ ꯊꯤꯜꯂꯒ ꯅꯨꯡꯁꯤꯅ ꯁꯥꯕꯗꯣ ꯑꯗꯣ ꯍꯧꯅꯗꯦ ꯃꯥꯅ ꯂꯩꯔꯤꯕꯗꯨꯅ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯅ ꯈꯟꯕ ꯌꯥꯏꯗꯅ ꯑꯩꯗꯤ ꯃꯧꯅꯥꯒꯨꯝꯕ ꯃꯁꯛ ꯐꯖꯕ ꯄꯣꯠ ꯌꯥꯝ ꯌꯣꯜꯂꯤꯀꯣ ꯑꯩ ꯅꯣꯡꯃꯗ ꯆꯪꯖꯗꯦ ꯍꯅꯨ ꯍꯅꯥ ꯊꯤꯔ ꯆꯪꯖꯩꯑꯕ ꯑꯩꯅꯗꯤ ꯅꯨꯡꯁꯤꯗꯅꯀꯣ ꯃꯣꯏꯒꯤꯁꯦ ꯍꯣꯔꯦꯟ ꯁꯤꯠꯇꯕꯁꯨ ꯐꯔꯛ ꯇꯥꯔꯅꯤꯅ ꯂꯩꯕꯤꯌꯦꯕ ꯄꯠꯂꯕꯣ ꯑꯗꯨꯝ ꯂꯩꯕꯤꯕꯅꯦ ꯌꯨꯝꯗꯗꯤ ꯌꯥꯝ ꯆꯩꯈ꯭ꯔ ꯄꯣꯠꯅꯤꯀꯣ ꯑꯗꯣ ꯀꯌꯥꯝ ꯁꯥꯊꯤꯒꯗꯅꯦ ꯅꯣꯡꯃꯗ ꯑꯩꯉꯣꯟꯗꯅ ꯑꯐꯕ ꯑꯝꯇ ꯍꯥꯞꯆꯜꯂꯛꯇꯦ ꯄꯛꯄ ꯉꯥꯛꯇ ꯍꯥꯞꯄꯛꯆꯥꯅꯤ ꯁꯦ ꯈꯨꯟꯅꯥꯏꯒ ꯑꯩꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯕꯣꯕꯀꯣ ꯑꯗꯨꯅ ꯑꯣꯐꯤꯁꯥꯔ ꯑꯣꯏꯗ꯭ꯔꯁꯨ ꯌꯥꯏ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯗ꯭ꯔꯁꯨ ꯌꯥꯏ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯔꯁꯨ ꯃꯣꯏꯁꯨ ꯑꯐꯕ ꯑꯝꯇ ꯇꯧꯗ꯭ꯔꯒꯗꯤ ꯈꯨꯟꯅꯥꯏꯒꯤ ꯀꯥꯟꯅꯕꯗꯤ ꯑꯣꯏꯗꯦꯗꯅꯀோ ꯍꯩꯈ꯭ꯔꯕꯗꯨ ꯏꯁꯄꯤꯁꯦꯂꯤꯁꯁꯤꯡꯗꯨ ꯌꯦꯡꯖꯒꯦꯅ ꯈꯨꯡꯒꯪꯗꯒꯤ ꯂꯥꯛꯑꯒ ꯃꯣꯏꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯄ꯭ꯔꯥꯏꯚꯦꯠ ꯀ꯭ꯂꯤꯅꯤꯛꯇ ꯇꯧꯈ꯭ꯔꯦ ꯉꯁꯤꯒꯤꯗꯤ ꯔꯤꯝꯁꯇ ꯖꯦꯅꯤꯝꯁꯇ ꯑꯇꯣꯞꯄ ꯗꯥꯛꯇꯔ ꯃꯆꯥ ꯂꯩ ꯃꯁꯤ ꯌꯦꯡ ꯇꯥꯔꯦ ꯍꯥꯏꯔꯗꯤ ꯃꯥꯒ ꯈꯨꯟꯅꯥꯏꯒ ꯂꯩꯅꯕ ꯃꯔꯤꯗꯨꯁꯨ ꯑꯐꯕꯗꯤ ꯅꯠꯇꯦꯗꯅꯀꯣ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯁꯤꯅꯨ ꯊꯥꯔꯤꯕ ꯑꯩ ꯃꯄꯥꯟ ꯆꯠꯂꯨꯏ ꯀꯨꯏꯗ꯭ꯔꯤꯕ ꯍꯜꯂꯛꯄꯀꯣ ꯃꯤꯒꯤꯗ ꯂꯩꯍꯧꯔꯤꯕ ꯃꯄꯥꯟ ꯂꯩꯗꯨꯃ ꯏꯟꯗꯤꯌꯥ ꯃꯅꯨꯡꯅꯤ ꯁꯤꯒꯤ ꯑꯩ ꯑꯁꯥꯝꯗꯒꯤ ꯍꯧꯈ꯭ꯔꯦ ꯍꯦꯛ ꯄꯣꯠ ꯍꯣꯜ ꯍꯥꯏꯕꯗꯨꯃ ꯑꯩꯅ ꯃꯁꯤꯡ ꯊꯤꯒꯦꯅ ꯊꯤꯕꯁꯦ ꯑꯝꯇ ꯉꯝꯗꯦ ꯑꯃ ꯍꯥꯏꯕꯨ ꯂꯩꯇꯦ ꯄꯣꯠ ꯍꯣꯜ ꯍꯥꯏꯗꯣ ꯑꯃꯐꯥꯎ ꯂꯩꯍꯧꯗꯦ ꯑꯁꯥꯝꯗ ꯑꯩꯈꯣꯏꯁꯤꯗ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯁꯤ ꯂꯩꯉꯥꯛꯄꯁꯨ ꯉꯥꯏꯔꯦ ꯏꯟꯖꯤꯅꯤꯌꯥꯔꯁꯨ ꯉꯥꯏꯔꯦ ꯂꯩꯄꯥꯛꯀꯤ ꯃꯤꯌꯥꯝꯒꯤ ꯈꯟꯗ꯭ꯔꯕꯅꯦ ꯁꯤꯁꯨ ꯈꯔ ꯃꯔꯨ ꯑꯣꯏ ꯄ꯭ꯔꯣꯐꯦꯁꯟꯁꯨ ꯀꯣ ꯑꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯃꯤꯌꯥꯝꯒꯤ ꯑꯗꯨꯝꯈꯔ ꯈꯟꯖꯩ ꯑꯗꯒꯤꯗꯤ ꯐꯤ ꯃꯇ ꯁꯥꯔꯁꯨ ꯁꯪꯉꯤꯕꯗꯣ ꯌꯦꯡꯕꯗ ꯂꯦꯛ ꯂꯥꯎ ꯐꯖꯕ ꯑꯃꯨꯛ ꯁꯨꯔꯒ ꯀꯣꯛꯄ ꯑꯣꯏꯔꯒꯗꯤ ꯍꯌꯦꯡ ꯁꯤꯖꯤꯟꯅꯔꯤ ꯃꯤꯗꯨꯅ ꯁꯥꯞ ꯇꯧꯅꯦꯕ ꯄꯨꯡ ꯑꯅꯤꯗ ꯑꯦꯔꯣꯄ꯭ꯂꯦꯟ ꯄꯥꯏꯅꯤ ꯆꯞ ꯆꯥꯅ ꯑꯗꯨꯝ ꯄꯥꯏꯒꯅꯤ ꯑꯗꯨꯒ ꯄꯨꯡ ꯑꯃꯗ ꯔꯦꯜ ꯊꯥꯒꯅꯤ ꯆꯞ ꯆꯥꯅ ꯑꯗꯨम ꯊꯥꯅꯤ ꯄꯨꯡ 12ꯗ ꯁꯤꯅꯦꯃꯥ ꯍꯧꯅꯤ ꯍꯥꯏꯁꯦ ꯍꯣꯜꯗ ꯑꯗꯨꯝ ꯆꯞ ꯆꯥꯅ ꯍꯧꯅꯤꯕ ꯃꯗꯨ ꯅꯪꯅꯅꯕ ꯆꯠꯄꯁꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯩꯅꯩ ꯑꯗꯨꯒ ꯃꯤꯇꯤꯡ ꯑꯃ ꯇꯧꯁꯤ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯟꯅꯁꯤ ꯍꯥꯏꯔꯒꯗꯤ ꯃꯤ ꯂꯥꯛꯑꯝꯒꯤꯔꯣꯏꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯁꯤ ꯍꯥꯏꯗꯅ ꯇꯧꯔꯒ ꯃꯇꯝꯁꯤ ꯉꯥꯛꯄ ꯁꯤ ꯀꯌꯥ ꯑꯩꯈꯣꯏꯁꯤ ꯍꯩꯅꯗꯕꯗꯧꯅ ꯇꯧꯏ ꯃꯗꯨ ꯌꯥꯔꯒꯗꯤ ꯃꯇꯝꯗꯣ ꯉꯥꯛꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯝꯕꯗ ꯑꯩꯈꯣꯏꯒꯤ ꯈꯣꯏꯔꯨ ꯊꯥꯎꯃꯩꯅ ꯃꯥꯒꯤ ꯍꯦꯛ ꯃꯁꯥꯗꯨ ꯂꯣꯏꯅ ꯆꯥꯛꯊꯣꯛꯑꯒ ꯃꯁꯥꯗꯨ ꯀꯠꯊꯣꯛꯆꯔꯒ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄꯗ ꯃꯉꯥꯜ ꯄꯤꯔꯒ ꯁꯦꯕꯥ ꯇꯧꯏ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯃꯗꯨ
sab sabu wakhalon do aram bai tengol da su leizabani hadaki 2023 gi me gi hum digi sathar khiba kangluki irang do da aram bai tengol natraga khul ngak pasi leram dragadi ekhoi gi manipur gi thibam sikari oiram gadagi haibasi mayam na su he khangbiram lagani aduna aram bai tengol tawjari base ekhoi gi sumnagi landa lan ngak paduga aduga bakakta nate handaki haugi ba da thoki ba koi gi ising isau da su aram bai tengol logi ba thodang mayam na su he khangbiram ni aduna ekhoi gi unit 37 da ising sau bangak na bagita makta koi gi arai reiba khusu khulai puthok saraga duga mayam puna maksi hona raga kai gari ni pan season azabani hari ba gari ni pan do ising marak ta thau da haurik se gari taruk ya da da koi gi tengol da adum kul laga lei ba haitare aduna hari ba gari du su koi gi khoiru thau magi mawong da ma gi hek ngamba sakti du season naraga mayam si kalamaga potha gi aduna hari ba gari sing du gi manung da gari ni pan gi manung da taruk kul laga hausi ani khakta koi season nazari hari ba gari sing du soi koi semsen na ba haibati mathangi putong sadaba miyamgi lakpa matamda sizinanaba khoi semjanaba honajari aduga mayamda thamjaring bose arambai tengol sidi khoigi tolop saja banate kanagum bamtana khoigi MLA mantri na amana yengbi banata banina ai khoigi isa gi humang manna kara kara putok saraga ai khoigi tawjabani aduna gari sing du sokhoi athuk matamda semjan laga ai khoigi miyamgi seba tona honajage ngasigi thoramasida akhoi arambai tengoli oiladi matam singaksa bani pungni pan makhaida sabsana hauba haibadu akhoi sabsana hauna bu hona zabani adubu oja thana bir su ni pan makhaida sabsana lapi bani adubu aina mamangda panjakiba khoigi itaima inau no pising isi isal sing yom gi thabak sagi sing thong bagi kitang sinna bagi akhoi hang matam lawsa khre dona program si kitang awong ba leija khre mathangda oja thana birgi mathangda akhoi gi wangang loy amatang lokha charaga koi gi yakai rol sakpa duga thang tagi so semuk ekoi mayam da putol tamjage mathangda yomnam lekai dagi lengbirakpa yomnam joy kumar wafam khara thambina ba hangasel Kristal gina ngamai ni to puli mai apapo to pun muktana bi kurong chablawi adubo ikoi gi punna bin batam reite ikoi na lai sing da chalabu chu aina charing ma dum chali kana gumna la ningo dum da lai adubo ngasi ikoi pulog da bi awa bu ne ikoi ngasi phot lang ni bise bulam ma bi ikoi ji lingi manar ma bi ikoi bum bai chi bu pi ne ba jagat ta kana sulaw maram di atopa bana hojik sarkar leitre chu sarkar mo china ba भारत सरकार यामना है सिंगबा गवर्नर ओइना मतममदा होम सेक्रेटरी ओइबिरम बमु बिथारी अदु महाना ngasi kari toriबगे से अखोई बिमांग मक्तदा लोइना लेरबनी kari ता होम लेतेन हान ले थममदो हुजिकसे तुम लेरि फाइना ताबदो फाइना ताइ युना ताबदो युना ताइ अखोई kari तोबदा गेवा हान बदाई खोइना पुनजन बजे हैरगदी मखोइने तोबुन मक्से अखोइना येंगन लेरोयबा पुनमक सेमगरेबा मरमदी करिगनोइदा मखोइ थौ सादबम ले मरमदी मेरी बाग तगी लागा इखोइ हिदा सासवत तोरुनिना इखोइ प्रजा इखोइ अवावसे माना तारा बसु तारोयबा मरमदी माइ मतुदुना हाइबनते माइ मचान हाइबनतेबा अदुगा हौजिक लेरबा फिल्म जने सुम लेबतादि इखोइ मुट खिबनतना करियक्तु पाइ लेरो अदुना लिंजियन मानबसे ख्वाइदिगी अचुंब लंबिनी लोइना लोइना नांगसी अखोइगी फंबीरिबा इसेसल सिंगा आइना आबिल तौदनिंगदी अखोइ पुनसनबदा इमुंग मनुंगी मही लांग म्यामदु उहंदनबा ngasai पजा धनबी लाइसिना थंबिरनबा इमुंग मनुंग हानि संगतपा अमगा नुसिनबा मने बुक ममोग यानदबा मकुबोका मरेंग यानदबा ममोग बि यानदबा पुनबक काउथोक बिरगा अखोइ अपुनबगी सातम मतंग सागतपंग मगदी अखोइ खुनाइ से सोइदमगी माइ पाप खुनाइ हम ओइनी हारगा बियाव मफबी गसी बिलाइ लबजगे Saduku puling thobat pipa waida aho boko baga matang nezari. Thank you. Halai di mai amasuk tiba khai puna ko ikok mana khoyong jai. Cái khung năm này là chia lên làm đâu vậy?
是每部苦用来迎头，夜中唐不自然，帮不得刹那一龙空不得红本来迎头，为中唐不自然，帮不得龙花一龙空不得红本来迎头，都空苦定的刹那一公公天本龙花一公公天本来迎头。那来的格里还那不才他人心，是我亏我来的比让我鸟迷茫，一把泪水洗的鼻，让我。必须一梦，一梦一人定的要一个才疼，
ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯆꯍꯤꯒ ꯆꯥꯟꯅꯗꯅ ꯌꯥꯝꯅ ꯐꯖꯕ ꯄꯔꯐꯣꯔꯃꯦꯟꯁ ꯃꯌꯥꯝꯅ ꯎꯕꯤꯔꯝꯂꯒꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯄꯥꯡꯊꯣꯛꯄ ꯄꯔꯐꯣꯔꯃꯦꯟꯁ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯏꯔꯣꯝ ꯌꯥꯏꯁꯅꯥ ꯆꯅꯨꯒꯤ ꯕ꯭ꯂꯣꯛ ꯍꯥꯡꯕꯤꯔꯒ ꯑꯗꯨꯃꯛ ꯊꯦꯡꯅꯕꯤꯒꯅꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 37ꯅ ꯀꯣꯟꯕ ꯃꯐꯝꯗꯒꯤ ꯌꯥꯝꯅ ꯅꯛꯅ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯑꯉꯥꯡꯅꯤ ꯃꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯒꯅꯤ ꯃꯈꯥ ꯇꯥꯅꯁꯨ ꯁꯧꯗꯣꯛꯄꯤꯅꯕꯤꯒꯅꯤ ꯍꯥꯏꯗꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 37ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯊꯧꯖꯥꯜꯗꯨ ꯅꯤꯖꯔꯤ ꯑꯗꯨꯒ ꯂꯥꯟꯊꯣꯛꯄꯤꯒꯗꯕ ꯊꯥꯡ ꯇꯥꯒꯤ ꯑꯥꯏꯇꯦꯝꯁꯤꯡꯗꯤ ꯊꯥꯡꯖꯧ ꯑꯅꯤ ꯌꯥꯅꯕ ꯑꯍꯥꯟꯕꯅꯤ ꯃꯊꯪꯗ ꯊꯥꯡ ꯂꯩꯇꯦꯡ ꯍꯥꯏꯕ ꯁꯤꯅ ꯑꯅꯤꯁꯨꯕ ꯄꯔꯐꯣꯔꯃꯦꯟꯁꯇ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯊꯥꯡ ꯑꯍꯨꯝ ꯌꯥꯅꯕ ꯍꯥꯏꯔꯤꯕ ꯑꯥꯏꯇꯦꯝ ꯑꯍꯨꯝ ꯑꯁꯤ ꯃꯤꯇꯩ ꯏꯟꯗꯤꯖꯤꯅꯁ ꯊꯥꯡ ꯇꯥ ꯑꯦꯟ ꯀꯜꯆꯔꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯃꯤꯇꯥꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯤꯌꯥꯝꯗ ꯎꯠꯄꯤꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯊꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯛꯁꯤꯡꯇꯪ ꯍꯧꯒꯠꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯊꯥꯡ ꯇꯥꯒꯤ ꯑꯥꯔꯇꯤꯁ ꯃꯌꯥꯝꯗ ꯍꯥꯏꯔꯤꯕ ꯈꯨꯗꯣꯜ ꯑꯁꯤ ꯇꯝꯖꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯂꯧꯃꯤꯟꯅꯁꯤ ꯍꯧꯖꯤꯛ ꯃꯤꯇꯩ ꯏꯟꯗꯤꯖꯤꯅꯁ ꯊꯥꯡ ꯇꯥ ꯑꯦꯟ ꯀꯜꯆꯔꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯃꯤꯇꯥꯁꯤꯒꯤ ꯊꯥꯡ ꯇꯥꯒꯤ ꯑꯥꯔꯇꯤꯁꯁꯤꯡ ꯂꯦꯡꯊꯣꯛꯄꯤꯔꯛꯂꯒ ꯑꯍꯥꯟꯕꯒꯤ ꯊꯥꯡꯖꯧ ꯑꯅꯤ ꯌꯥꯅꯕ ꯃꯊꯪꯗ ꯊꯥꯡ ꯂꯩꯇꯦꯡ ꯍꯥꯏꯕ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯊꯥꯡ ꯑꯍꯨꯝ ꯌꯥꯅꯕ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯕꯤꯒꯅꯤ ꯊꯦꯡꯛ ꯌꯨ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯨꯕꯨ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 37ꯒꯤ ꯇꯦꯡꯒꯣꯜꯂꯣꯏꯁꯤꯡꯒ ꯂꯦꯡꯕꯤꯔꯛꯂꯤꯕ ꯏꯃꯥ ꯏꯕꯦꯜ ꯏꯆꯦ ꯏꯅꯦꯝ ꯏꯇꯩꯃ ꯏꯅꯥꯎꯅꯨꯄꯤꯁꯤꯡꯒ ꯒ꯭ꯔꯨꯞ ꯐꯣꯇꯣ ꯑꯃꯇꯪ ꯀꯥꯞꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯃꯤꯟꯅꯁꯤ ꯃꯁꯤꯒꯤꯗꯃꯛ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯀꯃꯥꯟꯗꯔ ꯅꯥꯎꯕꯤꯅ ꯁꯤꯟꯕꯤ ꯂꯥꯡꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯒ꯭ꯔꯨꯞ ꯐꯣꯇꯣ ꯀꯥꯞꯅꯕꯒꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯁꯨ ꯆꯪꯕꯤꯔꯣꯗꯅ ꯍꯧꯖꯤꯛ ꯃꯥꯏꯀ꯭ꯔꯣꯐꯣꯟꯒꯤ ꯃꯊꯧ ꯂꯣꯏꯔꯕꯅꯤꯅ ꯑꯩ ꯍꯧꯖꯤꯛ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯑꯒꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯁꯥꯎꯟꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎ ꯃꯤꯡ ꯀꯩ ꯀꯧꯒꯤ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯑꯅꯣꯏꯕ ꯁꯥꯎꯟꯒꯤ ꯍꯦꯛ ꯑꯦꯁꯤꯁꯇꯦꯟ ꯑꯣꯏꯅ ꯐꯝꯕꯤꯔꯤꯕ ꯑꯩꯈꯣꯏ ꯃꯥꯂꯪꯕꯤ ꯉꯁꯤ ꯒ꯭ꯔꯨꯞ ꯐꯣꯇꯣ ꯅꯝꯅꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡꯒ ꯑꯃꯗꯤ ꯑꯩꯈꯣꯏ ꯇꯦꯡꯒꯣꯜꯂꯣꯏ ꯏꯅꯥꯎꯁꯤꯡꯒ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁ ꯃꯝꯃꯦ ꯌꯥꯗ꯭ꯔꯦ ꯉꯁꯤꯒꯤ ꯊꯧꯔꯝꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯥꯡꯕꯨ ꯉꯥꯛꯇ ꯉꯥꯏꯔꯦ ꯂꯣꯏꯁꯟꯅꯕ ꯈꯣꯠꯅꯕ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯒꯦ ꯍꯥꯏꯗꯤ ꯕ꯭ꯂꯣꯛꯁꯦ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯃꯨꯔꯦ ꯂꯣꯏꯔꯦ ꯊꯧꯔꯝ ꯂꯣꯏꯔꯒ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯍꯧꯖꯤꯛ ꯋꯥꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯃꯉꯥꯏꯔꯦ ꯉꯁꯤ ꯅꯣꯡꯃꯒꯤ ꯕ꯭ꯂꯣꯛ ꯃꯌꯥꯝ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ
ꯑꯩꯒꯤ ꯆꯦꯅꯦꯜꯁꯤ ꯍꯟꯗꯛ ꯑꯩ ꯇꯣꯔꯅꯥꯃꯦꯟ ꯊꯣꯛꯀꯗꯕꯒꯤ ꯀꯟꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯁꯥꯟꯅꯕꯒꯤ ꯑꯩꯗꯣ ꯑꯗꯨꯅ ꯈꯔ ꯋꯥꯔꯁꯨ ꯋꯥꯅ ꯑꯩꯁꯨ ꯃꯇꯦꯛ ꯃꯇꯦꯛ ꯁꯨꯝ ꯁꯦꯝꯖꯔꯛꯄꯅꯦ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯊꯪ ꯚꯤꯗꯤꯑꯣꯁꯤꯁꯨ ꯑꯩꯈꯣꯏ ꯇꯣꯔꯅꯥꯃꯦꯟ ꯆꯠꯄꯒꯤ ꯖꯔꯅꯤꯒꯤ ꯊꯥꯒꯠꯂꯛꯀꯦ